Former CMN Biren gi audio taping adu semjin sajin ba masum edit tawrab report ni AC Manipur thokliba kangluki rang asi hanagi former Chief Minister N Biren in Sili haiba audio taping conversation adu modified tempered amasum edit tawrab report amani audio taping adu yauriba former Chief Minister N Biren gi khonjalam masum former CM asigi masamaki masagi voice asigi sangdamnabada Scientifically oina sanadi haina Supreme Court ki maikei former CM asigi mathakta case file tawrakhiba Kuki Organization for Human Rights ki maikei de khangankhri organization asigi maikei gi English ngani ga kungo humdoi gi me ahum digi tholakhiba irang asi former CM N Biren in Sili haina telephonic conversation amagi audio taping amaga mari lainana Supreme Court ta petition file tawrakhiba dugi matangda ngasi apex court asigi justice Sanjoy Kumar na lusingu bench amada hearing satakhi hearing adu da justice Sanjoy Kumar gi maikei digi audio taping adu Gujarat ki Gandhinagar da leiba National Forensic Science University thaduna test tawkhiba dugi confidential report adu courtroom pathokhi report adu gi matung in former CM N Biren gi mathata siriba audio tape adu modified stamp amasum editor of taping ni former CM gi voice ani edu compare tawbada scientifically oina sanadi hena khanki hearing adu the Kuki Organization for Human Rights Trust ki maikei gi appear tawkhiba advocate busana court da haikibada audio taping adu mamang da laboratory amada test tawbada former CM gi khonjal asi sada maudra humdoi oyamasum black amata leiti haina claim tawkhrabani haina National Forensic Science University ki report adu gi mayokta submission pikhi adu Justice Kumar gi maikei gi audio taping asibu test tawkhiba National Forensic Science University asi leba asi goina khwaidi gi phaba university amani maram aduna university na pirakhiba finding asi singnangai oiba maram amata leiti haina inform tawkhi loinana hariba report adu petitioner masu Manipur state ki represent tawriba Solicitor General Tusar Mehta da share tawnaba bench asigi maikei gi order tawkhi loinana court ki maikei gi sayol ani gi manungda university gi report asigi matangda response ama file tawba yagani haina petitioner da khanke More amasum Chuchampur ga tainaba jaga sing da leiriba Kuki lal hauba sing gi mathakta operation chathanaba military junta gi anauba camp sing hangdokre Myanmar ga tainaba India gi More amasum Chuchampur gi area sing da leiriba military junta gi mathakta lal hauriba Kuki fly paiba sing gi mathakta operation chathanaba tamu maya da military junta gi anauba company camp ama hangdokre masiga loina ngarang Myanmar gi capital city oriba Naypyidaw Republic of the Union of Myanmar gi National Defense and Security Council gi mipam pangthoktu na military junta gi mathata lal hauriba pro democracy rebels sing surrender tawnaba akanba warning tawkre pau gi source amana hairiba tamu maya da military junta gi nauna hangdokhiba company aduda teng amasum armed troop khaya deploy tawba hore junta gi forcing gi maikei India gi Chuchampur amasum More ga lonaba Myanmar gi area da leiriba pro democracy rebels gi mathata akanba military operation chathanaba amasum ehenba force kya thajinana ba sem sabe gi thawong kya kana sathari gairi maru oina hairiba jaga sing asida military junta gi mathata lal hauriba PDF yauna Kuki khulai paiba kya leiribane military junta gi nauna hangdokliba anauba company asida sarakna junta Lanmi lising ani rom lei hairi masigi mathakta tamu area da hanadagi hauna naga amasum north east ki khulai paip lalhauba kya amas lei hairi tamu gi station da lariba junta gi Lanmi sing adu yamne alert oibaga loinana athuba matamda More rom thangba sarukta Kuki militant sing gi movement da asobo saithing ama pirakpa yana leiri hairi amarom da ngarang Myanmar gi capital city oiriba Naypyidaw da Republic of Union of Myanmar gi National Defense and Security Council gi mipam pangthoktuna Myanmar tangtab santi amasum national security thamnabagi damakta maru eba resolution kya lakhokre maru oina China Myanmar strategic relationship amasum border stability gi saruk amu oina leba ani ki marakta government to government cooperation pinaduna haukiba matam khara sida leba ani gi marakta hian asiat palerakli maru oina border area da santi thamba yauna leba dur tangtab amasum economic development purakna bagi maru oiba foundation amasu oi haidi anauba level gi oiba mari asina Myanmar gi kingdom gi awang amasum kha thangba border region da matam sangna armed conflict lerakliba si mapung phana losinduna national stability ama
पुरक्नबगी अनौब खुदोंचाब अमनि मिलिटरी जुंतागी मथक्ता लाल हौरिबा आर्म ग्रुप्सिंगी मथक्ता मिलिटरी जुंतागी माइकेदिगी अरोइबो ओइना वार्निंग तौरदुना मिलिटरी लेबा अदुगी सॉवरेनिटी कहन्दना थंबा यावना मियामबु असोय अंगाम थोंदना अमसुम नेशनल यूनिटी कहन्दना थमनबा सबसाना थबक पाइखटलगने हाइदि मिलिटरी जुंतागी माइकेदिगी लेबा अदुगी border area sing operate tauriba pro democracy rebels sing maru oina kasin independence army arakan army tang national liberation army MNDAA UWSA amasum NDAA da condition amat yauduna khudak surrender taunaba aroibo oina warning tokre loinana military junta gi supervision makara pangthokadoribo official political process amasum election da saruk yanaba khankhri karigum hariba asi indaba tarabadi National Army amasum Security Force na miyangi punsi kannanaba mathau taba akanba action kya lokhatlagani haidi mapung oina Rakhine State operate toriba Arakan Army na Myanmar asoba singnaba kya pibag loinana hingsa gi activities sing yauna drug ki thawong kaya sathariba si international level yabanati masina maram oiraga Rakhine region da military junta na Arakan Army ki mathakta operation sa thabaw khreari MU की BC की मथक सब साबे एक्शन लौकट कदबनी हाइना KSA ना गवर्नर द थॉमजिंख्री मणिपुर यूनिवर्सिटी करप्शन अमसुम अरान में थोंग के सथरिव यूनिवर्सिटी एसी की BC प्रोफेसर एन लोकेंद्र की मथकता इंक्वायरी तौदुना सब साबे एक्शन लौकट कदबनी हाइना KSA ना मणिपुर की गवर्नर की थॉमजिनना बहनख्री थागदो अदुदा पुलिस अमसुम हाइरो इसी की मर्क साउना मुकना बथोख्री Hongjang asigi matang KSA gi president Sukham Bidyandana permission phongdokibada Manipur University the corruption amasum aran ma thawong ka sathariba Manipur University gi BC Professor Lokendra gi mathakta independent inquiry se thaduna moral gi matung ini sab sab sera adu pigadabani BC Lokendra na University asigi teaching amasum non teaching staff sing laubada University asigi lairiba Institute close taraga mapanasi MN tawudanatana University gi lairiba ordinance kaya amasu thugaidun aran ma thong kya sathari Manipur University asi BC amasu mahaki kangbu singi aran ba tawpham makolam oiri maramaduna University gi BC asi gi mathakta inquiry sa tharingai gi matamasida maku BC phamdigi lathokadabani kariguma lathokta tarabari inquiry asi niyam sumna sa thabangamloi BC asi mafam lathoktriba phawba KSN akan makhongjang kya sanction ki gane hadi relief camp sing the laidiba IDP singi seng sak pamba sing lepkhre IDP ama nongmada lupa marfugamari DPT gi kuthangda pi bawkhre Manipur Sarkar ki Home Department thokiba order amagi matungina irang na maram oiraga lanjenaraktuno relief camp na lairiba IDP sing hawkiba October 13 digi sarkar na seng sak yawn atay relief material sing pirambadu lekhri madugi mahuta November amadigi relief camp na lairiba IDP amad nongmada lupa marfugumari makoi ki account da transfer tawkhri Irasina horakpa English ngani kungo humdogi zun amapanda Manipur Sarkar ki Home Department thokiba office memorandum amagi matungina relief camp da lairiba IDP sing da seng hawai ising amasum tangai fadaba polam sing relief camp da lairiba IDP sing da piduna lakhibani adu hariba office memorandum adu modify tawraba matungda hawkiba October 13 digi relief camp sing da relief materials sing pirambagi digi thaba adu lekhre madugi mahut November amadigi direct benefit transfer DBT gi kuthangda IDP singi head singda miyamada nongmada marfugumari gi sangna pibokre hairiba thabas hen effective amasum transparency oinabagi damakta district administration gi makai digi Aadhaar voter ID natragana government issue tawba valid documents sing sisinaraga relief camp da lairiba singi digital list prepare tawre maramaduna beneficiary sing active bank account sing sungsoi soidana laigadabani District Office singi maikaidigi su bank account laitaba IDP singi damak account hangnabagi damak bank singa ko samnaraga account opening camp pangthokadari loiner district administration head department sinar DPT gi kuthangda thak khudingi ahan basayolda IDP family singa dugi head singi kuthangda makhogi monitoring benefit singa du transfer tawgani district administration gi oina di IDP na lairiba camp company singi electricity yauna atay emergency oiba mateng khaktana maintenance tawraga sai gi September phawba district administration gi mateng phangkhiba IDP singna hairiba DBT sigi dama eligible oigani
Relief camp sing adu bulai mari lainaba subdivision singi subdivision officer singna internally displaced person sing dagi lakpa complaint kudemak gengsinaba gidamakta grievance redressal officer oigani. Relief camp the laidiba napsagi card holder singna mamang the district supply officer singna taukibagumna makogi phangpham tokpa napsagi sing sing adu adumak phangani loinana mari lainari ba DC singna IDP amata sithadana phan sing adu matam sana yenthokani hari. Mizoram the Myanmar National ani yaona miyoi mari dagi lupa crore nifuga manga henbaki yamlaba drug sing MANDA na fare. Mizoram the Myanmar refugees sing sang the pampi rubadagi drug makol oirakli. Haukiba pung kungamari sigi manung the Mizoram gi Excise and Narcotic Department MAND na Myanmar National ani yaona miyoi mari dagi market lupa crore nifuga manga gi bilu oigadaba yamlaba thunna ethic oigadaba methamphetamine kg taraga manga phare hari. Official ki pawman hariban Mizoram Excise and Narcotic Department akanaba pawm phangmadegi Myanmar ga lona riba new samphai region da operation sathabada drug la lonba Myanmar national ani methamphetamine kg 10.1 kona na fotki pharaba mi ani edudi Zamsian manga sinifu matwe masum Ronald Liana se kunga tharu kawi makhoi enemak Myanmar gi sagang division degini Mizoram Excise and Narcotic Department gi atopa team amanasu Samphai town area manakti yamna singninga eba mong lakhiba gari ama khamduna check tawkhibada methamphetamine tablet kg 5.11 ga kona na fugat pangki pharaba mi ani edudi Southern Assam gi Karimganj district gi Sanur along sai kungatur amasum Tripura gi Siapizal district gi Sonamura subdivision gi manung sanba Pagiramdagi Gopal Hussein kawi Ye ani esina Assam gi registration number oiba car amat yamlaba drug sing adu puraga satlambadagi phagat pangamkhibani drug akona na pharaba miyoi mari edugi mathakta Samphai police station the case registered tawraba loinana Narcotic Drugs and Psychotropic Substances Act 1985 ki tuwan ba provisions singi makara book tawre hari Myanmar ga lonaba Mizoram gi district taruk maru oina Samphai district asi ain kaina methamphetamine tablet yauna atopa synthetic drugs sing Sasa nongmemus nongmai maru puthok pusin tawbagi sang asi hawkiba numit khrani sida yamna kan hengalakli yaba tablet natragana party tablet haina khangnaba methamphetamine tablet asi India hauji ban tawribani adubo Myanmar drug makhal asi yamna hongna phangi maramaduna hariba drug sing asi khwaidigi yamna sendong phangba drug makhalam oiri hari Kuki UG takainaba junta gi kem hangdokri India ga tainaba Myanmar gi ngamkhaida Tauning bada tauduna lairiba sin Kuki khulai paiba sing takhainanaba tamu meya junta gi anoba kem am hangdokri masigaloina laiba adugi capital city oiriba Nepido Republic of the Union of Myanmar gi National Defense and Security Council gi mipam phamduna maru oina Arakan gi maiked lairiba khulai paiba sing surrender taunaba warning tokri Myanmar Lanmi sing China gi anoba military gi tengbang kaya marum phangkibaga loinana mapangal khangkan kan khalaktuna hana lalhoba singna control tawduna leramba mafam kaya marum amuhana lakshin bangam khrabani PDF na operate tawriba Chuchampur ga tainaba mafam amasu More ga tainaba mafam singna su khut tharakadawri minute nifu ga manga khaktamak sangba Imphal Guwahati gi ticket mamalna Delhi yauna paibe ki mamal dagi hele Biren Manipur ki hausi oiri batangdu laita daba phibam amasum highway sing thingjinduna leibana maram oiraga Imphal gi satok sasin tauna bagi pambai si aeroplane oiri masigi khudongsa balawduna airline singna khubak miyed sagun tawdun leiri hain hanigi chief minister N Biren phongdorakli maki ex handle thagalaki pa post amada hai sai ani makhairom suraglaba Manipur gi wathok asina maram oiraga nongtaki lambi da satok sasin tawbigi marueba pambai oiri airline singna masigi khudongsa balawri minute nifuga mak tamak sangba Imphal Guwahati paibagi aeroplane ticket mamalna pung ahum hena sangba Imphal Delhi paibagi aeroplane atongmal du heli masima khwaidagi sumnaba masum yaba ngamloidaba mani civil aviation minister Ram Mohan Naidu Kinjarapurna hiramasi da khudak miyeng sangbina basu demand tarokli Manipur miyam gi yenglaga Imphal dagi paigada airline singi atongmal amuhana semdok semjen tawba mathoktai hausi oiriba phiba masidi passenger singi khubak mayai dagi sagun tawbani atopa satok singi pambai leitraba miyam gi asiguma phiba masida khodong saba lawre airline singna miyam na sathariba thongas khudakta lepkadabani haina sumaki expose aduda makhata na phongdorakli numit kharani gi manungda BJP gi lusingba khara Manipur da lakpa yana lei Ramesor
नुमित खरनी की मनुंग बीजेपी की लुसिंग खर मणिपुर लाप याना लई मखोई की खोंगसद स्टेट असिदा अनौब लेंगाक सेमग मरी लेनागनी हाइबगी थाजब लई हैना कैराव एसी की एमएलए लौरेम रमेशना फोंदोखरी हारिब वाफम असि क्यामगैदा खगेंबा कमिटी क्यामगै अमदी खगेंबा कंस्ट्रक्शन टेम्पल कमिटी अनी पुलग सारिब इबुदौ खगेंबा मसा इबुंगोगी संगलेन मपुंग पान लुसिनबा ngamnaba मियामना अंगंबा सेनफम टेंगबांग होबगी थौरम फोंदोखिबनी मांगना हाय ममांग दिल्ली सत्तुना एमएलए सिंगी मिफम पांगथोखिबा अमदी एमएलए खरना बीजेपी की लुसिंग खर उनरुबा दुदा मथंग सही फेब्रुआरी 12 सही फागदरिबा प्रेसिडेंट रूल असि मखा सांगतोक्तना मतम अदु फावगी मनुंग स्टेट लेंगाक सेंबनी हाइबगी थाजबा पिरखिबले अदुब अककनब सबसाबा मतम पिरखिबदी लेति सलिबा नवेंबर था असि अहानब नत्रगा अनिसुबा सयोल फावगी मनुंग बीजेपी की सेंट्रल लुसिंग खर लाकबा यारी मसिमक अनौब लेंगा अमा सेमबगी सेम सारकपा ओइगनी हाइबगी थाजबा लेहकि मांगना हाय हौजी मणिपुर से मापू पानब लमदम अमग पंखक ओइरी से लैरबसु थबक सुब ngamdre lambi thongi phibam phatabana miyamna khudong sadaba kya mayunari asigumba khudong sadaba kya si miyamgi mihuna semba lengak laklaba matamda miyeng sangma ngamgane ki mangna hai ina lining sakhona ba honabada umang lai singbu ningtina semgatpegi mathoktai workshop na singba pangthokuna haurakliba nha singna ningthina khanganbeki tangai padaba lei haina kairau ac gi mla el rameson haidi एमएलए मखा तारदुना इपा इपुसिंगना थंबीरंबा नाट की ओइबा सत्नबी कया अमा मांगसिलक्लिबसी योखत्तुना थमनबा उमंग लाइनिंग योखत्पा हाइबा असि तंगाइ फदबा अमा ओइरेखि सांगलेन असिगिदमक डोनरसिंग हाउस फावबा सेल ओइना रुपा लाख 13,5 खर हेना तेंगबांगलक्लि लोइनना सांगलेन असि अथुबा मतमना लुसिननबसु तौरगनी हाइकेनसु पाउसना मखा ताना फोंदुरक्लि लोइसलक्पो ओइना तेंदकपा पावमन हायेंगदगी पेन डाउन स्ट्राइक की खोंजंग सांगसिलगनी सरत लेंगा की एम्प्लॉय अमदी पेंशनर सिंगना तांदुना लाप डिमांड सिंग लेंगा थवोइदबगी थवंग सिंग यानिंगदब फोंदोक्तुना हयेंग लेंगा की लोइसंग सिंगना पेन डाउन स्ट्राइक चथरगन हाइदि मणिपुर स्टेट पेंशनर यूनियन एमएसपीयू अमदी मणिपुर गवर्नमेंट सर्विसेज फेडरेशन एमजीएसएफ ना सिंदुना पिसुम थोंगदा लेबा पेंशनर यूनियन की संगलेना पांगथोखिबा पावगी मिफमदा मणिपुर गवर्नमेंट सर्विसेज फेडरेशन की प्रेसिडेंट लाइसरम सरना हाइकिबदा लेंगा की एम्प्लॉय अमदी पेंशनर सिंगना तांदुना लाक्लिबा डिमांड सिंग असि एम्प्लॉय सिंग येपा थौरांगी ओइबा थबक थौरम सिंगदा मरु ओइबा डीए 7P अमदी प्रमोशन सिंगबा इशू ngaktani haina पाउसनस मखाता की तेंदरसन मैमना थमजरम गेनसु मखाता बनो अपडेट